Accident anida mi mari sikre ambulance ama turel da tasan ba yaunu mafam anida thokpa accident ki thodokta mi mari sire police ta ki phangba pauna hai more da chatluraba matung Sursanpur tamna halakhiba ambulance ama nahanumidang Sursanpur district ki taijang area ki Imphal turel da tasan badagi mi ani sikhi lekhidraba sing adu ki mamingna lamlang sang amasung nengson pau kawi makhoi ani gi asiba haksang sing adu ngara ayuk mafam adwai ki khunja singna turel da ki lokhat ki hare amarom da ngara ayuk pung taruk lom taba matam da Sekmai police station gi manung chanba national highway 2 Imphal Dimapur gi khonghampat awang laikai mapada khong salamba mi ani bolero oirangwani singnaba gari amana thomlamba dagi laikhidre hadi laikhidraba mi ani adudi MD Salaudin sahi kuntra gani thoi apopagi ming MD Ataw Rahman kwakta thingel amasung MD Tajuddin sahi kuntra gani pan apopagi ming MD Maniruddin kwakta saba laikai ni makhoi ni gari aduna thomlamba da sopudagi Rims Hospital da pukhatuna laikan naram laba matung laikhidabane thaudo aduda senariba gari adugi sabsaba masak khanghaudre police na thisenbagi thabak sathari hade Kuki rights body na megen gi wafam yaning da phongdokle separate administration su sogatli hade anagi UNLF ki chairman RK megen na phongdokhiba wafam KSRC Kuki Human Rights Council da kanamong da condemn tawbaga loinana separate administration gi demand tawri KSRC na thadrok cherol amana hai Tripura gi Beri Murada pangthokiba bir tikenrjet ki samaga hompumapan subamapok kumonda sarugya kiba RK megena haujuk thokliba kangluki irang asida Kuki singbu marasi na bohonaba madi irang asigi manung da maitei gi mathakta Kuki singna mihat mipun amadi miot minai sathakiba oina uhanna bohona kiba du yaning de hare megena phongdokiba wafam adu gi tayo nabada Kuki rights body asna hai irang adu Kuki minority bu muthatna bohona kibani amadi violence ki thabak sing adu state na sponsor tawba maitei khulai paiba lob sing sathakiba Kuki singbo aggressor oina uhanna bohona riba thong adubu yaning da bu phongdokladuna zero asna hai mahna phongdokkiba wafam sing adu asumba bu semdok sadok na bohona bane amadi victim singbo ikai khomna da bane irang asing he hawbadagi mi sani ga hompu hena hatkhre pai pu singna thambiramba lam singmak tahan khre amadi lupa koti kya gi oigada lan tu mai thadur mahan khre irang asina maram oiraga nupi anga amasung ahal oiraba kya da chauna sai theng piriba se khudakta national amasung international gi oiba miyeng sangpham thoi irang asina maram oiraga maitei amasung Kuki anigi mari amohana samjanba yararoi amadi tungda phurup anigi marta santi lehamge harabadi tongan bangam khai khaidok naduna separate administration piraba matam khakta da oigani hairi maramaduna KSRC na matam sangadagi demand tawduna lakpa Kuki singi oiba tokhaiba state natraga union territory ama piba haibisi natana kariguma hiram amata da yasinaba yaroi haiba wafam zero asida thamlakle IDP lising tararo mayumda hanjal hankre haina chief secretary na phongdorakre Manipur gi irang asida mayum thadokuna lanjenaraba Meeoi lising tararo haujik masagi mayumda hanjal hankre haina Manipur gi chief secretary Dr. Purit Kumar Goyal na phongdokle Dr. Purit Kumar Goyal na press thadrokpa serol amada hai mayum thadokuna lanjenariba miyambu khunda laita hannabagi damak government na semba sahi 2025-26 budget lupa koti songa ga hobudram do hapkre thokiba kalok anigi irang adu da punna mi sani ga hompugi mathakta laikhidre Manipur government gi maikai dagi mayum thadokuna lanjenariba miyamgi yaifa tharang amasung state asigi law and order gi damak haksinna thabak tawri hairi 2024 dagi hauraga state asida irang thokpagi chang asi mapung phan hantakre masina maram oiraga security agency amasung IDP singna puna khusamnaduna masagi mayumda tangkak naina khundalai ta hanaba thorang tawkhre hari chief secretary mahak masana chairman oiba state level committee na IDP sing masagi mayumda hanjal hanaba akanba thabak lokhotnaba yengsille hauju phawda puna yungkok lising aniga chanirom IDP lising tararom mayumda hanjal hankre haujik yungkok lising marirom makhata na khundalai ta hanaba thorang tawduna leiri hari State Police na Central Armed Police Force Assam Rifles amasung Army na mayumda hanjan khraba imung singbu ngak sena bagidamak matik saba section thorang lokhale haina chief secretary Dr. PK Goyal na mahaki sero asida hairi Kuki na niyam kaina lambi sem na bahonarak palengang na thingba thamkhre hairi Laitan Pokpi uyok singda Kuki singna lamkhop sinduna lambi sem na bahonarakpagi mayokta Laitan Pokpi Village Authority Young Sporting Club Laitan Pokpi yauna kundrakpam ACG MLTS Lokesor yauna governor da memorandum present kre hari ngarang Imphal da leba Lok Sabha da satuna governor unaraga memorandum pisilorba matung MLTS Lokesor na phongdokhibada kundrakpam ACG manukjana Laitan Pokpi uyok sing ase Village Authority gi lam abade
ꯆꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕꯨꯡ ꯑꯃꯗꯤ ꯒꯥꯡꯄꯤꯖꯥꯡ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯁꯦꯝꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯉꯔꯥꯡ ꯒꯕꯔꯅꯔꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯨꯕꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯅꯕ ꯍꯥꯏꯔꯨꯕꯗ ꯒꯕꯔꯅꯔꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯤꯅ ꯁ꯭ꯄ꯭ꯔꯤꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯅꯕ ꯋꯥꯐꯝ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯔꯤ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯏꯔꯛꯂꯤꯕ ꯏꯁꯨ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯋꯥꯐꯝ ꯊꯝꯂꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯑꯁꯥꯝꯗ ꯃꯇꯩ ꯃꯅꯥꯎ ꯍꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ आंगलों ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯨꯠ ꯁꯥꯟꯅꯕꯗ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯃꯤ ꯈꯨꯠꯄꯨ ꯑꯃꯅ ꯍꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯍꯣꯔꯥꯒꯥꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯅꯝꯕꯔ 1 ꯕꯦꯂꯨꯒꯨꯔꯤ ꯃꯨꯟꯗꯥ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕꯅꯤ ꯃꯤ ꯈꯨꯠꯄꯨ ꯑꯗꯨꯅ ꯑꯊꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯍꯨꯞꯆꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯈꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯏ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯥꯝꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕ ꯋꯥꯐꯝ ꯀꯌꯥ ꯉꯥꯡꯅꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯒꯥꯔꯗꯤ ꯕꯤꯔꯣꯔꯥ ꯆꯍꯤ 94 ꯑꯃꯁꯨꯡ ꯃꯤꯔꯥ ꯕꯤꯔꯣꯔꯥ ꯆꯍꯤ 39ꯅꯤ ꯍꯥꯏꯈꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯈꯤ ꯃꯐꯝ ꯑꯁꯤ ꯑꯣꯏꯗꯕꯗ ꯊꯥꯖꯒꯟꯕ ꯃꯐꯝ ꯑꯃꯅꯤ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ ꯂꯩꯀꯥꯏꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯈꯨꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯡꯊꯦꯜꯗꯒꯤ ꯍꯣꯡꯂꯛꯂꯒ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯖꯨꯒꯤꯟ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯗꯅꯖꯤꯠ ꯁꯤꯡꯅ ꯃꯧ ꯅꯍꯥ ꯑꯃ ꯍꯥꯠꯄꯗ ꯌꯥꯎꯔꯝꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯖꯨꯕꯦꯅꯥꯏꯜ ꯀ꯭ꯂꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯣꯏꯔꯥꯡꯊꯦꯝ ꯗꯅꯖꯤꯠ ꯁꯤꯡꯅ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯃꯁꯥ ꯃꯤꯍꯥꯠ ꯑꯁꯤꯗ ꯌꯥꯎꯔꯨꯕꯒꯤ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯔꯥꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯂꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕꯅ ꯗꯅꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯈꯨꯜꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯑꯗꯨ ꯃꯁꯥ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯅ ꯑꯏꯕ ꯁꯍꯤꯁꯤꯡꯁꯨ ꯄꯤꯅꯈ꯭ꯔꯦ ꯍꯥꯏꯔꯤ KCP ꯅꯣꯡꯊꯥꯡꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤ PDAꯒꯤ ꯃꯊꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯈ꯭ꯔꯦ ꯑꯆꯨꯝꯕ ꯁꯦꯟꯁꯁꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ O.ibobiꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯆꯨꯝꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯅꯤꯄꯨꯔ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ O.ibobiꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯁꯤ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯑꯆꯧꯕ ꯏꯁꯨ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯁꯦꯟꯁꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔ ꯆꯣꯟꯊꯔꯒ ꯇꯧꯕ ꯌꯥꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯒ ꯇꯛꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯕꯣꯕꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ ꯑꯃꯔꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ IDPꯁꯤꯡ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯅꯕ ꯁꯦꯟꯇꯔꯅ ꯑꯅꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ O.ibobiꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ IDPꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯗꯅꯕ ꯂꯩꯉꯥꯛꯅꯁꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ IDPꯁꯤꯡꯗ ꯂꯩꯔꯤꯕ ꯊꯥꯖꯅꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯁꯦꯟꯇꯔꯅꯁꯨ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯀꯥꯏꯕ ꯂꯩꯒꯗꯕ ꯗꯤꯃꯥꯟꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡꯅ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯏ ꯂꯣꯏꯅꯅ ꯇꯧꯕ ꯌꯥꯕ ꯀꯔꯝꯕ ꯂꯝꯕꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯊꯤꯖꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ 2021ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯟ ꯀꯨꯀꯤꯒꯤ ꯔꯤꯐ꯭ꯌꯨꯖꯤ 50,000ꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯦ
ꯀꯨꯝꯖꯥ 2021 ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯐ꯭ꯌꯨꯖꯤ 50,000ꯒꯤ ꯃꯊꯛꯇ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯟ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏ 1,000,000 ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2021 ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤ ꯀꯌꯥ ꯍꯥꯟꯅꯒꯨꯝꯅ ꯊꯝꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯀꯅꯦꯛꯇꯤꯕꯤꯇꯤ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯌꯦꯡꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯨꯞꯅꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥ ꯅꯦꯁꯅꯦꯜ ꯑꯦꯁꯤꯌꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯁꯝꯅꯍꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯂꯥꯗꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯗ ꯑꯔꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯀꯟ ꯅꯦꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔꯗ ꯊꯦꯡꯅꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯍꯟꯊꯍꯟꯕꯇ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯀꯤ ꯃꯥꯔꯀꯦꯠ ꯀꯌꯥ ꯑꯃꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒ ꯁꯝꯅꯍꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯇꯦꯡ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯆꯔꯥꯡꯅꯕ ꯑꯃ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯆꯥꯎꯅ ꯁꯥꯐꯨ ꯑꯃ ꯄꯤꯔꯤ ꯀꯨꯝꯖꯥ 2021 ꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯔꯥꯡꯅꯕ ꯂꯩꯕ ꯑꯁꯤꯅ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞ ꯀꯌꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯂꯣꯟꯕꯁꯤꯡ ꯑꯃꯁꯨꯡ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯈꯨꯠꯊꯥꯡꯗ ꯅꯥꯔꯀꯣꯇꯤꯛꯀꯤ ꯊꯕꯛ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯇꯝꯅꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯂꯩꯔꯕꯁꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗꯤ ꯐꯅ ꯂꯩꯔꯤ ꯐꯤꯁꯀꯦꯜ ꯏꯌꯔ 2024-25ꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯁꯦꯟꯐꯝ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13,500 ꯍꯦꯟꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯨꯝꯖꯥ 2023-24ꯒꯤ ꯑꯣꯏꯅ $1 ꯃꯤꯂꯤꯌꯟ 1.74 ꯑꯣꯏꯔꯝꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯄꯦꯁꯤꯐꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯁ ꯂꯥꯏꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ ꯆꯥꯏꯅꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯗꯁꯨ ꯍꯥꯏꯔꯤꯕ ꯀꯣꯁ ꯂꯥꯏꯟ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯁ꯭ꯇ꯭ꯔꯤꯡ ꯑꯣꯐ ꯄꯦꯌꯔꯁꯀꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯑꯦꯁꯤꯌꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯁꯝꯅꯅ ꯂꯩꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯟ ꯑꯣꯁꯟꯗ ꯆꯥꯏꯅꯥꯅ ꯁ꯭ꯇ꯭ꯔꯤꯡ ꯑꯣꯐ ꯄꯦꯌꯔꯁꯀꯤ ꯂꯥꯂꯣꯡ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯏꯟꯁꯥꯔꯀꯜꯃꯦꯟꯇ ꯈꯟꯅꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯝꯖꯥ 2021ꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯅ ꯃꯍꯥꯛꯀꯤ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯏꯀꯣꯅꯣꯃꯤꯛ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯀꯅꯦꯛꯇꯤꯕꯤꯇꯤꯒꯤ ꯃꯇꯥꯡꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯔꯣꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯟ ꯑꯃꯗꯤ ꯁꯪꯒꯥꯏ ꯔꯤꯖꯟꯗ ꯂꯩꯕ ꯃꯤꯑꯣꯏ 1,000,000 ꯀꯌꯥ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝ ꯔꯣꯝꯗ ꯆꯪꯂꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯄ꯭ꯔꯦꯁꯔ ꯀꯌా ꯄꯤꯔꯛꯂꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯗꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯊꯤꯟꯊꯍꯟꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯆꯥꯏꯅꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯈꯔꯒꯤ ꯃꯔꯛꯇ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯥꯏꯅꯥ ꯃ꯭ꯌꯥꯟꯃꯥꯔ ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯣꯔ CMECꯕꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯜꯂꯤ ꯍꯥꯏꯔꯤ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯃꯅꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ MLAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯅꯥꯀꯣꯏꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯕꯒꯕꯇꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯥꯁꯨ ꯀ꯭ꯂꯕꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯁꯤꯡꯒꯤ 12 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯔꯇꯅ ꯃꯍꯥꯛꯀꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯈꯤ ꯃꯃꯥꯡꯗ ꯌꯥꯏꯁ꯭ꯀꯨꯜ ACꯗꯒꯤ RK ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ 3ꯂꯛ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁ꯭ꯄꯤꯀꯔꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯄꯤꯀꯔꯗ ꯁꯄꯣꯔꯠ ꯇꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯗ ꯃꯤꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯊꯕꯛꯁꯤꯡ ꯇꯧꯔꯒ ꯂꯥꯛꯂꯤ ꯁ꯭ꯄꯤꯀꯔꯅ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃ ꯂꯩ ꯌꯥꯏꯁ꯭ꯀꯨꯜ ꯑꯁꯤ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯀꯌꯥ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕꯁꯨ ꯁ꯭ꯄꯤꯀꯔꯗꯤ ꯂꯩꯔꯤ ꯍꯥꯏꯅ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈꯤ ꯍꯤꯟꯗꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯉꯥꯡ 3 ꯇꯥꯗꯅ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Assam ki Chief Minister Himanta Biswa Sarmana ngarang state adugi Muslim singi misinga sangdam naba ngamnaba karigumba oithokpa leirabadi Hindu nupi singna angang ahumdagi tadana pokna pa pautak pikre hadi karigumba Hindu singna angang yamna pokpa hautrabadi yum yengsinaba mi walakpa yai mahana makhata na hai Muslim minority area singda makhogi angang pokpagi sang asi yamna wangi amaromda Hindu singi marakta angang pokpagi sang asi yamna nemtharakle maramaduna community anigi marakta khenaba yamna leire Assam gi Barbeta district ta pangthokiba thoram amada mahana makhata na hai Assam gi AC kharada Muslim singi masing khangen hegalakli habasi asumbani maramaduna Muslim sing hegalakli ba masing asiga sangdam na ngamnaba Hindu nupi singna angang amakhaktang pok laga tok loidabane makhoina ngamlaga di angang ahumdagi tadana pokadabane atopa maikei amada Muslim nupi singna angang 7-9 pokpagi thabak tawduna ba paktak pikhi hadi Yunus da lengak pairakpadagi Bangladesh da Meeoi saniga 38 sikre hadi Bangladesh ki maru eba Human Rights Organization amana leba aduda pak sana sathariba Meeoi bagi rights khongkaw naba mob violence extrajudicial oiba bihat custody da mi siba mising yam da bakanglop ta tathi tawaina tawba political ga mari lenaba khana chena ba thodok thokpa amasung media gi maning tamba makhan bagi matangda nungnang mo phongdokre Dhaka da best tawba ain o saris kendra na haiki kumja 2025 da mob terrorism gi sangwang khalakle sehi asigi January dagi December phawba da mob violence da Meeoi samaga modra tre sikre mamagi sahida di Meeoi samaga kundipan sikibane kumja 2024 da Muhammad Yunus na lusingba interim government lakpadagi Bangladesh ki tongan mafam da thokpa mob violence da Meeoi saniga all round du sikre hadi khudam sangdam yaudana kanagaba Meeoi amabu miyam sangduna hatpagi thawongsu leptana satharakle hadi